Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjeri. Ngasi sumahau sangom Samjigi Nachom 13 suba tangkak amok puduna lakjeri. Mayam punna taminarasi. Nupado khonjalduda ngaklapna onthorei. Mamangda leplambadudadi changsilaktuna jijit konsilai. Mane, nangdi pukfatabide, ai khakki pukfatabide. Angang machadong nagapidubo milo yinge. Yangagsano. Yare ba khara kaplade nupa na bu ikaidro. Nupa so kappa yai kaino robot loi khoi ba. Nasa sayam na sai fever dawri ro. Nanak talagdrudo sisibine. Yare thado o haibane ai ware ba chalasilao. Koli du tamna thado raklaga. Aide nang chalamani na pakalure. Chatkrora matam yariye. Dawno. Nakhong nakhuto pullaga thamane hawjik. Kari ba? Question ate. Punna mung thorak minari gari gi spiti phacharamani ne. Khangde gyan gam ta tawde. Sopiro nangna thoraga tongboda ai ngamoy. I nangna thawde ba. Aina thawbana khara phani. Sasatbiro amuk changjakisani he. Ai lehawra. Mana haiba yarani khangnaduna sausanara inupise magi duguma matawduda nupa magidi apen bahaidu oikrabra karino khangde. Wahai amatadi hairakta adumak mamon tamag tawraga yengduna talay. Lanthoi khonjal khajik onlaga. Piroy haira. Pida pirage he. Gyan tana thawko. Khangnindana na. Aibo taxi ma pharaga chatkibana phadoira. Lanthoi mamitu sep na yenglai upai leitraba nupado tapna hairai. Haise. Siraso amuktang ni. Asumna gari do lanthoi noina thawraga lai. Na khoyumdaro. Ibani gi yumda. Mabani na hana leiramba yumduda oina lakle yauraduna punna jangai. Lanthoi sophana phamthai. Magi tampaktuda telhaibado makoktu hiptharei. Ando nang thip ki haba. Guliana jakho. Kona jage. Adudi kamaina phadoino. Phangdoina potharo lao. Ningayamna kalano. Telhaibado puk amuk hamgatke lanthoi sutapna inaduna jangai. Irenjana hipagalayo lamhengano. Lamhelade ayung jatkini. Anghang na kihanbadawna kihaliba iba. Ngamoydaw kumanbra. Hoyda, ito na haimabu intuoga loire. Ado, ay nga sise, yam sarawi. Ngaksu nga iko, nang jalandabase. Lanthoi wangang day, paijupto chingkat pirai. Wakalana sumna kali. Ikong ama thangdo rabaso, ikong ama mong thangdo pudade, adok kimatik arogo irai. Adok manong hanjana, ay ninagsinong shiramali. Onthorakpada telhaibana yengduna leirambaduna sakpham hanjilaga. Kaino? Hawjikida no ira? Nati, kapiba. Lan. Oh, karino? Aday ka na kumnage. Haydo irade sasat haro kaino. Aydo. Hay, kaidawraba. Ima koy gagungnari. Damo gazayanari. Lanthoi do khonjal thokna no khalai. Kaino? Ado kananok layduna. Nangna tamo kaina ga haibado aida yamna nokningba sire daiti. Ango bisidi. Kungnare. Ado kaido saibano. Nangna haikridudi. Kai haikriba. Ima koy ga phajana loinaradi nang aigi nang dalakani haina. Haikibrana iba. Amuk aushinarira. Ima ga babungoda aikhoida tharo. Asi hairaga mamaido non thaki telhaiba sumamon nokleke yenglei. Kaifaga yanggoy sanagaso hospital na lang to ni yengi doktor duna. Congratulations. Thank you doctor. Asum na haraw toglakli. Nang na mapamba, lai na di ani pidaw rin eh. Mita niye. Kanam laiti, iba ni kang ni. Ado iraso haradi, ado da maray lure. Ani dungang na dana mayum da halakli lambi dani. Tabaka amda yaw yaro ko. Hanaso kaisu tawdana. Ado iraso, kaso mathagda oiragumsi, makhanda lairasi, kathok kashin. As, Dada, ay si pregnant oy bani, khongtik banati. Ado iraso. Dada na mo hayri ito. Makoy ani do punna nokminay. Mayum da jangnakpaduda Rosido tabag phabi ni Sarido. Imong wairam tayri ni haidu na tawrami, yanggoy sanana. Rosia, nang buwadro, nung sa sarakan sida potharaga lagi haide. Uhadi day nama. Exercise oy na panabu pay hairi bani, nadra.
ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯣꯟꯁꯤꯜꯂꯒ ꯑꯩ ꯊꯕꯛ ꯆꯠꯅꯕ ꯑꯝꯇ ꯇꯧꯒꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯀꯥꯈꯠꯈꯤ꯫ ꯔꯣꯁꯤꯗꯨ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯀꯥꯗꯅ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯗꯗꯥ ꯀꯔꯝꯕ ꯂꯤꯠꯀꯦ ꯍꯥꯏꯔꯤꯅꯣ ꯐꯨꯔꯤꯠꯁꯦ? ꯑꯗꯨꯗ ꯑꯃꯨꯛꯇꯅꯦ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛꯇ ꯐꯝꯃꯨ, ꯑꯩ ꯁꯨꯝ ꯇꯧꯖꯒꯦ꯫ ꯑꯗꯣ ꯗꯗꯥ ꯌꯨꯝꯗꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯤ ꯆꯠꯅꯤꯡꯉꯦ꯫ ꯆꯤꯆꯤꯒꯤ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯗ꯭ꯔꯦ, ꯅꯣꯡꯃ ꯆꯠꯁꯤ꯫ ꯉꯁꯤ ꯍꯌꯦꯡꯗꯤ ꯑꯩ ꯊꯕꯛ ꯈꯔ ꯆꯤꯜꯂꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯕꯒ ꯊꯣꯛꯂꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯥꯔ, ꯑꯁꯣꯝ ꯊꯪꯕꯒꯤ CCTV ꯀꯦꯃꯦꯔꯥꯁꯤꯡꯁꯦ ꯌꯥꯗꯕ ꯌꯥꯎꯔꯦ꯫ ꯑꯣ, ꯑꯅꯧꯕ ꯁꯤꯟꯅꯕ ꯇꯧꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯗꯤ ꯑꯗꯨꯝ ꯊꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯇꯨꯅ ꯉꯟꯇꯥꯅ ꯄꯣꯊꯥꯅꯕ ꯆꯪꯉꯛꯏ꯫ ꯂꯟꯊꯣꯏꯗꯨ ꯅꯣꯕꯦꯜ ꯑꯃ ꯄꯥꯗꯨꯅ ꯂꯩꯕꯅꯤ꯫ ꯇꯦꯜꯍꯩꯕ ꯂꯟꯊꯣꯏꯒꯤ ꯃꯈꯨꯠꯇ ꯂꯥꯝꯗꯨꯅ ꯄꯥꯏꯔꯛꯏ꯫ ꯃꯈꯨꯠꯇꯨ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯅꯥꯟꯊꯣꯛꯍꯜꯂꯔꯣꯏ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯦꯟꯅ ꯑꯗꯨꯝ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯟꯊꯣꯏ ꯅꯣꯕꯦꯜꯗꯨ ꯊꯝꯈ꯭ꯔꯒ, ꯋꯥꯔꯤ ꯂꯤꯔꯣ꯫ ꯀꯩ ꯋꯥꯔꯤꯅꯣ? ꯍꯅꯨꯕ ꯍꯅꯨꯕꯤ ꯄꯥꯟ ꯊꯥꯕꯒꯤꯔꯣ ꯅꯠꯇ꯭ꯔꯒ ꯂꯥꯏꯐ ꯈꯨꯁꯥꯡꯕꯤꯒꯤꯔꯣ? ꯂꯟꯊꯣꯏ ꯇꯦꯜꯍꯩꯕꯒꯤ ꯃꯅꯥꯗ ꯆꯤꯡꯊꯠꯂꯒ, ꯐꯥꯒꯤꯔꯣ? ꯑꯩꯅ ꯍꯥꯏꯁꯦ ꯐꯥꯒꯤꯔꯕ? ꯅꯣꯏ ꯏꯃꯥꯒ ꯅꯪꯒ ꯀꯃꯥꯏꯅ ꯌꯥꯅꯈ꯭ꯔꯤꯅꯣꯗꯣ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯛꯑꯣ ꯍꯥꯏꯕꯅꯤ꯫ ꯀꯔꯥꯏꯗꯒꯤ ꯄꯥꯟ ꯊꯥꯕꯒꯤ ꯋꯥꯔꯤꯅꯣ? ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯪ ꯄꯣꯛꯇ꯭ꯔꯤꯉꯩꯗꯒꯤ ꯇꯥꯔꯦ꯫ ꯅꯪꯅꯒ ꯌꯥꯝ ꯍꯟꯕꯅꯤꯅ ꯑꯩꯗꯤ꯫ ꯑꯣ, ꯅꯣꯛꯇꯅ ꯂꯩꯍꯧꯔꯣꯀꯣ, ꯑꯩ ꯆꯠꯂꯦ꯫ ꯆꯠꯂꯨ ꯆꯠꯂꯨ, ꯅꯨꯃꯤꯗꯥꯡꯁꯤꯗꯅꯦ ꯃꯈꯥꯒꯤ ꯊꯣꯡꯗꯣ ꯁꯣ ꯂꯣꯜꯂꯝꯕꯅꯤ, ꯍꯥꯡꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨꯆꯣ꯫ ꯑꯁ, ꯂꯤꯔꯔꯣꯏ ꯍꯥꯏꯔꯣ? ꯍꯣꯏꯃꯤ, ꯂꯤꯒꯦ ꯃꯤ, ꯀꯔꯥꯏꯗꯩ ꯍꯧꯁꯤꯒꯦ ꯈꯜꯂꯝꯃꯤꯅꯦ꯫ ꯀꯝ ꯇꯨ ꯗꯤ ꯄꯣꯏꯟꯠ꯫ ꯑꯗꯨ ꯍꯥꯏꯕ ꯌꯥꯕ ꯋꯥꯔꯣ? ꯌꯣꯡ, ꯅꯪ ꯋꯥꯊꯤ ꯑꯝꯇ ꯊꯣꯛꯅꯤꯡꯕ꯭ꯔꯥ ꯅꯪ ꯍꯥ? ꯃꯑꯣꯡ ꯃꯥꯟꯗꯅ ꯀꯔꯟꯁꯨ ꯌꯥꯝ ꯍꯩꯔꯝꯃꯤꯅꯦ꯫ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ꯫ ꯁꯦ ꯂꯤꯔꯒꯦꯁꯦ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ, ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯦ ꯃꯨꯟꯅ ꯇꯥꯔꯣꯀꯣ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒ ꯏꯃꯥꯒꯁꯦ ꯃꯄꯥꯟ ꯂꯝꯗ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗ ꯅꯨꯡꯁꯤꯅꯔꯛꯑꯕ꯫ ꯏꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯦ ꯃꯤꯗꯜ ꯀ꯭ꯂꯥꯁ ꯐꯦꯃꯤꯂꯤ ꯑꯣꯏꯕꯖꯥꯠꯅꯤ꯫ ꯑꯗ ꯑꯩꯈꯣꯏ ꯃꯟꯊꯔꯥꯁꯤꯅ ꯄꯥꯝꯗꯕ꯫ ꯀꯅꯥꯅꯣ ꯑꯃꯨꯛ ꯃꯟꯊꯔꯥ ꯍꯥꯏꯁꯤꯅ? ꯍꯥꯏꯔꯛꯈꯤꯒꯦ ꯇꯥꯈꯣꯏ꯫ ꯃꯟꯊꯔꯥ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡꯒꯤ ꯃꯃꯥꯗꯣ, ꯑꯕꯣꯛ ꯍꯥꯏꯇꯥꯔꯦ꯫ ꯃꯥꯅꯅꯦꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯗ ꯚꯤꯂꯦꯟꯒꯤ ꯔꯣꯜ ꯂꯧꯔꯝꯃꯤꯁꯦ꯫ ꯑꯣ, ꯑꯗꯨꯏ ꯃꯊꯪꯅ ꯅꯪ ꯇꯣꯛꯑꯣꯔꯣ ꯋꯥꯔꯤꯁꯦ? ꯀꯔꯤꯅꯣ? ꯑꯩ ꯇꯥꯔꯤꯌꯦ꯫ ꯑꯩ ꯕꯦꯠ ꯅꯠꯇꯦꯀꯣ꯫ ꯅꯠꯇꯦꯕ, ꯃꯈꯥ ꯇꯥꯔꯛꯑꯣ꯫ ꯇꯥꯔꯣ ꯃꯨꯟꯅ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯀꯧꯊꯣꯛꯑꯕ, ꯈꯣꯏꯗꯧꯅꯔꯦ ꯍꯥꯏꯗꯨꯅ꯫ ꯊꯣꯛꯂꯛꯄꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯆꯪꯍꯟꯗ꯭ꯔꯦꯌꯦ꯫ ꯑꯗꯨꯒ ꯕ꯭ꯂꯦꯛꯃꯦꯟ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯃꯤꯒ ꯂꯨꯍꯣꯡꯉꯕ꯫ ꯑꯗꯨꯏ ꯃꯔꯛꯇꯨꯗ ꯏꯃꯥꯅ ꯇꯥꯃꯣ ꯄꯣꯛꯑꯖꯥꯠꯅꯤ꯫ ꯄꯥꯕꯨꯡ ꯂꯨꯍꯣꯡꯈ꯭ꯔꯦ ꯍꯥꯏꯕꯗꯨꯗ ꯄꯥꯎꯗꯤ ꯐꯥꯎꯔꯛꯇꯦ ꯍꯥꯏ꯫ ꯆꯍꯤ 2 ꯂꯩꯔꯒ ꯑꯩ ꯄꯣꯛꯑꯕ꯫ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯃꯃꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯈꯪꯉꯛꯑꯕ꯫ ꯍꯥꯏꯗꯤ ꯀꯔꯤ? ꯀꯣꯛꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯩꯕꯖꯥꯠꯅꯤ ꯃꯃꯤꯁꯦ꯫ ꯗꯤꯄ꯭ꯔꯦꯁꯟꯁꯨ ꯅꯥꯕ꯫ ꯁꯨꯁꯥꯏꯠ ꯑꯦꯇꯦꯝ ꯇꯧꯔꯝꯃꯤꯁꯦ ꯃꯁꯤꯡ ꯈꯪꯗ꯭ꯔꯦꯅ ꯍꯥꯏ꯫ ꯑꯗ ꯄꯩꯁꯥꯁꯨ ꯄꯥꯏꯕ ꯃꯁꯦꯟ ꯑꯣꯏ꯫ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯤꯉꯩꯁꯤꯗ ꯄꯤꯔꯛꯄ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯀꯃꯥꯏꯅ ꯈꯪꯉꯛꯏꯅꯣ? ꯗꯤꯇꯦꯛꯇꯤꯞ ꯉꯥꯏꯍꯥꯛꯇꯪ ꯁꯥꯔꯨꯕꯅꯤꯗ ꯅꯪꯒꯤ ꯅꯨꯄꯥꯁꯦ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃꯅ ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯃꯤꯁꯀꯦꯔꯦꯖ ꯇꯧꯈꯤꯕ ꯃꯥꯜꯂꯤ꯫ ꯑꯁꯦꯡꯕꯔꯣ? ꯅꯣꯏ ꯏꯃꯥꯗꯤ ꯀꯔꯝ ꯀꯥꯟꯗ ꯁꯤꯗ ꯂꯥꯛꯏ? ꯃꯃꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯆꯍꯤ 3ꯃꯨꯛꯀꯤ ꯃꯇꯨꯡ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯟꯊꯔꯥꯅ ꯄꯪꯍꯥꯏ ꯍꯥꯏꯕꯗꯨꯗ ꯑꯩꯁꯨ ꯑꯣꯏꯕ ꯃꯥꯜꯂꯨꯕꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯃꯣꯒ ꯑꯩꯒꯁꯦ ꯏꯄꯥ ꯇꯤꯟꯅꯩꯁꯨ ꯈꯪꯉꯝꯗꯦ꯫ ꯆꯦꯜꯂꯛꯄꯅꯤꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤ꯫ ꯃꯥꯏ ꯅꯨꯄꯥꯗꯣ ꯄꯩꯁꯥ ꯄꯥꯏꯗꯕꯒꯤ ꯃꯆꯥ ꯄꯨꯔꯛꯑꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯗ ꯂꯥꯛꯄꯅꯤꯅ ꯈꯜꯂꯝꯕꯅꯤ꯫ ꯐꯔꯦꯅꯦ, ꯑꯗꯨꯅ ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯠꯂꯤꯗꯨꯅ ꯀꯔꯤꯒꯤ? ꯑꯁ, ꯍꯥꯏꯗꯧꯕ ꯇꯜꯂꯤꯍꯦ꯫ ꯅꯪꯒ ꯑꯩꯈꯣꯏ ꯅꯣꯡꯗ꯭ꯔꯦꯟ ꯇꯥꯃꯣꯒ ꯀꯣꯏꯅꯩꯅ ꯈꯜꯂꯨꯔꯤꯕ? ꯀꯔꯤ? ꯑꯩ ꯅꯪꯗꯧꯅ ꯇꯧꯗꯤ ꯈꯪꯉꯕ꯭ꯔꯣ? ꯑꯩ ꯀꯣꯏꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯀꯣꯏꯅꯕꯗꯣ? ꯑꯗꯨꯃꯗꯤ ꯑꯩꯁꯨ ꯂꯥꯜꯂꯝꯃꯤꯗꯅ꯫ ꯍꯧꯖꯤꯛꯁꯨ ꯇꯝꯕ ꯉꯝꯄꯣꯠꯇ꯭ꯔꯤꯗ꯫ ꯑꯩꯒꯤ ꯍꯥꯔꯁꯦ ꯐꯛꯀꯥꯏꯔꯒ ꯌꯦꯡꯖꯔꯣꯏ ꯏꯕꯦꯝꯃ꯫ ꯏꯁ, ꯋꯥꯔꯤꯒꯗꯤ꯫ ꯑꯍꯣꯏꯀꯤꯅꯦ, ꯅꯣꯛꯀꯅꯨꯅꯦ꯫ ꯑꯗꯣ ꯀꯩꯅꯣꯝ ꯈꯟꯅꯁꯤ꯫ ꯌꯥꯝ ꯑꯔꯨꯕ ꯋꯥꯒ ꯃꯥꯟꯗ꯭ꯔꯥ? ꯅꯪꯅ ꯑꯩꯉꯣꯟꯗ ꯅꯪ ꯃꯥ ꯇꯧꯔꯤꯁꯦ ꯀꯝꯗꯧꯁꯦ ꯍꯥꯏꯅꯣ? ꯍꯩꯅꯕꯤ ꯑꯣꯏꯈ꯭ꯔꯦ꯫ ꯌꯥꯔꯣꯏ ꯑꯗꯨꯗꯤ꯫ ꯀꯔꯤ ꯀꯧꯍꯟꯅꯤꯡꯉꯤꯕ? ꯗꯗꯥꯗꯨꯗꯤ ꯀꯩꯐꯥꯗ ꯃꯣꯏ ꯍꯦꯔꯣꯏꯅꯤꯅ ꯀꯧꯏ꯫ ꯗꯥꯇꯣꯟ ꯀꯧꯔꯣ꯫ ꯑꯝꯇ ꯀꯧꯔꯣ, ꯍꯩꯕ꯭ꯔꯦꯡꯒꯦꯁꯦ꯫ ꯑꯣ, ꯗꯥꯇꯣꯟ꯫ ꯑꯁ, ꯄꯛꯇꯕꯅ ꯂꯣꯏꯔꯦ꯫ ꯇꯨꯝꯖꯍꯧꯔꯒꯦ, ꯒꯨꯗ ꯅꯥꯏꯠ꯫ ꯇꯨꯝꯈꯤꯅꯤ ꯍꯩ꯫ ꯑꯁꯨꯝꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯇꯝ ꯈꯔ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯕꯥꯛ ꯈꯨꯅꯝꯅꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯉꯁꯤꯅ ꯃꯃꯣꯟ ꯃꯤꯅꯣꯛ, ꯍꯌꯦꯡꯅ ꯃꯤꯠꯂꯨꯗ ꯄꯤꯔꯥꯡ꯫ ꯐꯅ ꯋꯥꯔꯨꯔꯁꯨ ꯑꯋꯥꯕꯒꯤ ꯇꯥꯡꯀꯛꯇꯨ ꯂꯣꯏꯔꯛꯑꯕ ꯀꯥꯟꯗ ꯋꯥꯔꯤꯅ ꯍꯧꯕꯁꯨ ꯀꯌꯥꯅꯤ꯫ ꯑꯩꯅ ꯑꯁꯨꯝꯅ ꯇꯧꯈꯤꯕꯗꯣ ꯍꯥꯏꯔꯗꯨꯅ
ꯀꯩꯐꯥꯁꯨ ꯍꯣꯁꯄꯤꯇꯥꯜ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯐꯤꯜꯝꯒꯤ ꯃꯣꯜ ꯑꯃ ꯂꯧꯁꯤꯟꯕꯒꯤ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯈꯠꯂꯛꯏ꯫ ꯅꯨꯃꯤꯠꯇꯨꯁꯨ ꯊꯕꯛ ꯉꯟꯅ ꯆꯠꯅꯕ ꯂꯣꯏꯁꯤꯟꯅꯕ ꯂꯥꯛꯅꯔꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯐꯝꯗꯨꯅ ꯁꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯉꯥꯡꯈꯩꯗ ꯈꯔ ꯁꯤꯟꯗꯣꯛ ꯁꯤꯟꯖꯤꯟ ꯇꯧꯅꯍꯟꯕꯗꯤ ꯐꯕꯅꯦ ꯊꯕꯛꯁꯦ꯫ ꯂꯣꯏꯅꯃꯛ ꯗꯗꯥꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯅꯁꯥꯒꯗꯣ ꯑꯝꯇ ꯌꯥꯔꯔꯣꯏ꯫ ꯍꯦꯔ ꯁꯅꯥ, ꯑꯩ ꯌꯥꯝ ꯀꯜꯂꯤꯗ, ꯆꯍꯤ 20+ ꯀꯩꯅꯣ꯫ ꯍꯔꯦ 20+ ꯀꯥꯏꯅꯒ 30+ ꯍꯥꯏꯒꯗꯧ ꯅꯠꯇ꯭ꯔꯣ? ꯑꯩꯕꯨ ꯌꯥꯝ ꯍꯟꯅꯨꯔꯕꯗꯧꯅ ꯐꯔꯦꯁꯦ, ꯆꯦꯜꯂꯨꯈꯤꯒꯦꯀꯣ, ꯏꯅꯦꯟꯖꯅ ꯂꯩꯔꯝꯃꯣ꯫ ꯍꯣꯏ꯫ ꯀꯩꯐꯥꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯂꯥꯏꯕꯛꯇ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯛꯈꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯄ꯭ꯔꯦꯒꯅꯦꯟ ꯍꯦꯛ ꯑꯣꯏꯕꯗꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯜꯂꯝꯗꯦ꯫ ꯕꯤꯃꯣꯂꯥꯗꯨ ꯃꯥꯒꯤ ꯅꯨꯄꯥ ꯆꯥꯎꯕꯗꯣ ꯅꯥꯔꯨꯕꯗꯒꯤ ꯂꯥꯛꯄ ꯉꯝꯗ꯭ꯔꯕꯁꯨ ꯍꯟꯗꯛꯇꯤ ꯂꯥꯛꯄꯤꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯔꯔꯤ꯫ ꯑꯗꯨꯅ ꯊꯕꯛꯁꯨ ꯀꯣꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥ꯫ ꯅꯣꯕꯦꯜ ꯈꯔ ꯄꯥ, ꯗ꯭ꯔꯃꯥ ꯈꯔ ꯌꯦꯡ ꯇꯧꯗꯨꯅ ꯂꯩ꯫ ꯃꯥꯒꯤ ꯃꯅꯥ ꯃꯁꯤꯡ ꯄꯥꯝꯕꯤ ꯍꯧꯔꯤꯁꯤꯡꯗꯣ ꯏꯁꯤꯡ ꯆꯥꯏꯕꯤꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯄꯅꯤ꯫ ꯃꯈꯥꯗ ꯃꯅꯤꯡꯒꯤ ꯊꯣꯡꯒꯥꯜꯗ ꯔꯣꯁꯤꯅ ꯊꯣꯛꯈꯤꯕꯗꯨ ꯎꯔꯛꯏ꯫ ꯀꯥꯏ ꯆꯠꯂꯤꯖꯥꯠꯅꯣ ꯑꯁꯤꯅ? ꯔꯣꯁꯤꯗꯨ ꯅꯪ ꯏꯛ ꯌꯦꯡꯉꯒ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯑꯩ ꯊꯣꯛꯂꯛꯄ ꯍꯧꯔꯦ, ꯃꯐꯝꯗꯨꯗ ꯑꯗꯨꯝ ꯂꯩꯔꯝꯃꯣ꯫ ꯍꯣꯇꯦꯜ ꯂꯨꯁꯤꯟꯗ ꯆꯠꯁꯤ꯫ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯣ ꯐ꯭ꯔꯟꯠ ꯃꯤꯔꯔꯗꯨꯗꯒꯤ ꯅꯨꯄꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯛꯏ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯌꯦꯡꯉꯛꯏꯗꯨ ꯑꯇꯩ ꯀꯔꯤꯒꯤꯁꯨ ꯅꯠꯇꯦ, ꯕ꯭ꯂꯨ ꯑꯣꯁꯤꯟ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜꯁꯤ ꯃꯤꯆꯝꯅ ꯀꯌꯥ ꯆꯪꯅꯗꯕ ꯃꯐꯝ ꯑꯣꯏꯕꯒꯤꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯍꯣꯇꯦꯜꯗ ꯌꯧꯔꯛꯂꯗꯨꯅ ꯔꯣꯁꯤꯗꯨ ꯆꯪꯂꯛꯂꯤ꯫ ꯑꯩꯕꯨ ꯀꯣꯏꯀꯧ ꯀꯧꯕꯒꯤ ꯃꯔꯝꯁꯦ ꯀꯔꯤꯅꯣ? ꯅꯪꯅ ꯌꯨꯝꯗꯨꯗ ꯂꯩꯔꯛꯏꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ? ꯊꯕꯛ ꯑꯃ ꯇꯧꯕꯗ ꯇꯥꯒꯅꯨ, ꯑꯐꯕ ꯐꯜ ꯄꯥꯝꯂꯕꯗꯤ꯫ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯥꯛꯀꯗꯧꯕ ꯅꯠꯇꯦ꯫ ꯊꯥ 2 ꯐꯥꯖꯤꯜꯂꯛꯇꯧꯔꯁꯤ ꯐꯥꯎꯕ ꯊꯕꯛ ꯑꯃꯠꯇ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯕ ꯉꯝꯗꯦ꯫ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯄꯤꯒꯦ, ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯩꯉꯣꯟꯗ ꯁꯤꯟꯅꯧ꯫ ꯉꯥꯏꯉꯝꯗꯕ ꯇꯧꯒꯅꯨ꯫ ꯇꯦꯜꯍꯩꯕꯒꯤ ꯃꯃꯥ ꯃꯄꯥꯁꯨ ꯂꯥꯛꯇꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯁꯥꯒꯩꯒꯤ ꯑꯍꯜ ꯂꯃꯟ ꯈꯔ ꯇꯤꯜꯂꯒ ꯑꯊꯨꯕꯗ ꯍꯣꯡꯅꯕ ꯍꯥꯏꯅ ꯌꯥꯅꯔꯤ꯫ ꯔꯇꯅꯥꯅ ꯑꯩꯗꯤꯅꯦ ꯏꯁꯨꯒꯗꯣ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯤ꯫ ꯍꯦꯃꯣꯂꯇꯥꯅ ꯑꯃꯨꯛ ꯀꯨꯏꯗ꯭ꯔꯤꯗꯅ꯫ ꯔꯇꯅꯥꯅ ꯆꯥꯕ ꯊꯛꯄꯁꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯤꯁꯦ ꯌꯥꯝ ꯐꯔꯕꯅꯤ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯑꯗꯨ ꯇꯧꯋꯦꯒ ꯑꯗꯥ ꯇꯧꯋꯦꯒꯒꯤ ꯄꯥꯎ ꯉꯥꯛꯇ꯫ ꯑꯗꯨꯕꯨꯗꯤ ꯏꯕꯦꯝꯃꯁꯨ ꯃꯁꯥꯅ ꯈꯪꯖꯔꯕꯅꯤꯗ, ꯈꯔꯁꯨ ꯐꯔꯤꯅꯦ ꯃꯗꯨꯅ꯫ ꯆꯥꯕꯒꯤꯗꯤ ꯆꯥꯔꯒꯦ ꯁꯤꯗ ꯂꯩꯔꯕꯅꯤ ꯃꯥꯗꯤ꯫ ꯂꯟꯊꯣꯏꯗꯨ ꯃꯌꯥꯝꯒꯤ ꯑꯆꯥ ꯑꯊꯛ ꯄꯨꯊꯣꯛꯇꯨꯅ ꯊꯣꯔꯛꯏ꯫ ꯄꯥꯕꯨꯡ, ꯏꯃꯥ, ꯆꯥꯕꯩꯁꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯄꯨꯊꯣꯛꯍꯜꯂꯛꯄ ꯌꯥꯗ꯭ꯔꯅꯦꯍꯦ ꯅꯪꯕꯣ? ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯥ꯫ ꯐꯣꯟꯗ ꯃꯦꯁꯦꯖ ꯂꯥꯛꯄꯒꯤ ꯅꯣꯇꯤ ꯂꯥꯛꯄꯗꯨꯗ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯩ ꯆꯥ ꯁꯔꯨꯛꯇꯤ ꯀꯗꯥꯏ? ꯆꯥ ꯊꯛꯏ ꯊꯛꯇꯦ ꯈꯪꯉꯤꯀꯣ ꯑꯩ꯫ ꯉꯁꯥꯏꯗꯒꯤ ꯁ꯭ꯋꯥꯏꯗ ꯏꯊꯟꯇ ꯍꯨꯟꯗꯣꯛꯑꯒ ꯊꯝꯕꯤꯔꯤ꯫ ꯑꯉꯥꯡ ꯃꯃꯥꯁꯨ ꯑꯉꯥꯡꯁꯨ ꯑꯝꯇ ꯎꯅꯍꯟꯗ꯭ꯔꯤ꯫ ꯌꯥꯔꯦꯀꯣ, ꯉꯔꯥꯡꯗ ꯉꯥꯏꯔꯤ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ꯫ ꯑꯝꯇꯗꯤ ꯊꯣꯛꯂꯧꯗꯅ, ꯏꯃꯥ ꯍꯣꯏꯒ ꯋꯥꯔꯤ ꯁꯥꯔꯤꯌꯦ ꯑꯩ꯫ ꯅꯪꯒ ꯁꯥꯕꯁꯨ ꯑꯣꯏꯔꯝꯃꯣꯏ, ꯑꯩꯈꯣꯏ ꯍꯅꯨꯕ ꯍꯅꯨꯕꯤꯗꯨꯁꯨ ꯀꯣꯊ ꯀꯣꯊ ꯉꯥꯡꯗꯅ ꯁꯨꯝ ꯂꯩ꯫ ꯀꯔꯝ ꯀꯥꯟꯗ ꯂꯨꯍꯣꯡꯗꯣꯏꯖꯥꯠꯅꯣ? ꯅꯣꯏ ꯄꯥꯕꯨꯡꯗ ꯍꯪꯉꯣ꯫ ꯔꯇꯅꯥꯒ ꯇꯔꯨꯟꯒ ꯊꯤꯟꯗꯣꯛꯂꯛꯄꯗꯣ ꯂꯟꯊꯣꯏ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯉꯤ ꯅꯨꯄꯥꯗꯣ꯫ ꯌꯥꯎꯔꯝꯗꯕꯗꯨꯗ ꯇꯦꯛꯁ ꯑꯃꯨꯛ ꯊꯥꯖꯤꯜꯂꯤ꯫ ꯃꯊꯛꯇ ꯌꯦꯡꯉꯛꯑꯣ ꯌꯣꯡ꯫ ꯍꯥꯏꯔꯛꯄꯗꯨꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯂꯟꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯈꯨꯠ ꯍꯥꯏꯔꯛꯏ꯫ ꯇꯦꯜꯍꯩꯕ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯥꯏꯟ ꯇꯧꯔꯝꯃꯒ ꯆꯠꯈꯤ꯫ ꯐꯤꯜꯝ ꯑꯅꯧꯕꯒꯤ ꯑꯣꯗꯤꯁꯟꯁꯨ ꯂꯣꯏꯔꯤ꯫ ꯍꯦꯔꯣ ꯍꯦꯔꯣꯏꯅꯤꯗꯨꯁꯨ ꯈꯜꯂꯤ꯫ ꯐꯔꯦꯅꯦ, ꯍꯟꯗꯛꯇꯤ ꯄꯨꯝꯅꯧ ꯅꯧꯕ ꯉꯥꯛꯇ ꯀꯨꯝꯗꯧꯔꯦ꯫ ꯑꯅꯧꯕꯁꯤꯁꯨ ꯈꯔ ꯄꯨꯊꯣꯛꯄꯗ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ꯫ ꯃꯣꯏꯒꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯍꯤꯗꯟ ꯇꯦꯂꯦꯟꯠꯁꯤꯡꯗꯨꯁꯨ ꯎꯠꯊꯣꯛꯆꯅꯕ ꯇꯥꯟꯖꯥ ꯑꯃ ꯄꯤꯕꯤꯁꯤ꯫ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯤ ꯁꯔꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯁ꯭ꯇꯥꯐ ꯑꯃꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯁꯨꯇꯤꯡꯗꯤ ꯊꯥ ꯍꯧꯒꯠꯂꯛꯄꯗ ꯑꯣꯏꯅ ꯆꯠꯂꯁꯤ꯫ ꯑꯄꯨꯟꯕ ꯑꯣꯏꯅ ꯈꯨꯝꯂꯛꯏ꯫ ꯌꯦꯁ ꯁꯔ꯫ ꯀꯩꯐꯥ ꯃꯤꯇꯤꯡꯗꯨ ꯂꯣꯏꯔꯒ ꯍꯣꯁꯄꯤꯇꯥꯜ ꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯏ꯫ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯀꯔꯤ ꯂꯧꯊꯕꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯤꯉꯩꯗꯨꯗ ꯐꯣꯟꯗ ꯔꯤꯡ ꯂꯥꯛꯄꯗꯨꯗ ꯄꯥꯏꯈꯠꯂꯤ꯫ ꯍꯜꯂꯣ, ꯍꯣꯁꯄꯤꯇꯥꯜꯗ ꯑꯩ ꯂꯥꯛꯑꯦ꯫ ꯂꯟꯊꯣꯏꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯔꯤ꯫ ꯌꯥꯔꯦꯀꯣ, ꯊꯝꯃꯒꯦ꯫ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯣ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯧꯔꯣ꯫ ꯑꯩꯗꯤ ꯍꯣꯔꯦꯟ ꯂꯥꯛꯅꯤꯀꯣ, ꯐꯥꯒꯤ ꯅꯠꯇꯦ꯫ ꯂꯨꯍꯣꯡꯕꯁꯨ ꯀꯨꯏꯔꯔꯣꯏꯅ ꯍꯥꯏ꯫ ꯂꯥꯛꯑꯅꯨ, ꯌꯥꯝ ꯂꯥꯛꯄ ꯍꯩꯇꯦꯃꯤ꯫ ꯑꯗꯣ ꯅꯣꯏ ꯅꯅꯥꯎ ꯅꯨꯄꯥ ꯑꯅꯤꯗꯨꯗꯤ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯣ? ꯈꯣꯏꯅꯥꯎꯕꯗꯣ ꯑꯩ ꯎꯅ ꯉꯝꯃꯣꯏꯅ ꯍꯥꯏ ꯍꯥꯏ꯫ ꯇꯣꯟꯕꯨꯗꯤ ꯕꯣꯔꯗꯤꯡꯗꯩ ꯊꯣꯛꯂꯛꯀꯅꯤ꯫ ꯀꯔꯤ ꯂꯝꯗꯅꯣꯅꯦ ꯅꯥꯎꯕꯅ ꯂꯩꯈ꯭ꯔꯤꯗꯨꯕꯣ? ꯕꯦꯡꯒ꯭ꯂꯣꯔꯗꯅꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤꯗꯅꯤ ꯍꯥꯏꯕ꯭ꯔꯥ ꯑꯃꯗ ꯇꯧꯋꯦꯅ ꯍꯥꯏꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯐꯖꯅ ꯍꯥꯏꯗꯦ꯫ ꯏꯃꯥꯅ ꯅꯨꯄꯥ ꯃꯆꯥꯅꯤ ꯉꯝꯅꯕ ꯃꯥꯏꯅ ꯇꯧꯖꯁꯅꯤ ꯍꯥꯏ꯫ ꯑꯗꯨꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦꯀꯣ꯫
ꯑꯉꯥꯡꯗꯨ ꯄꯨꯔꯥ ꯊꯥꯗꯣꯛꯄꯁꯨ ꯑꯐꯕ ꯑꯣꯏꯔꯣꯏ ꯁꯤꯗ ꯀꯧꯊꯣꯛꯑꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯄꯤꯔꯅꯤ ꯃꯥ ꯑꯗꯨꯅ ꯐꯅꯤ ꯂꯥꯞꯅ ꯂꯩꯔꯒ ꯀꯔꯤ ꯇꯧꯔꯝꯒꯅꯤ ꯈꯪꯕ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯁꯦ ꯐꯠꯇꯅ ꯈꯟꯕꯒꯤ ꯅꯠꯇꯦꯕꯀꯣ ꯆꯨꯝꯃꯤ ꯐꯔꯦꯁꯦ ꯌꯥꯝ ꯈꯟꯖꯤꯜꯂꯨꯔꯅꯨ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯑꯗꯨꯏ ꯁꯔꯨꯛ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯌꯨꯀꯣ ꯍꯣꯏ ꯐꯔꯦ ꯗꯥꯇꯣꯟ ꯊꯝꯃꯒꯦꯀꯣ ꯏꯁ ꯃꯁꯛꯁꯤꯒ ꯌꯥꯝ ꯅꯧꯁꯤꯜꯂꯛꯀꯅꯨꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗꯣ ꯃꯁꯥ ꯄꯥꯜꯂꯒ ꯄꯥꯏꯈ꯭ꯔꯦ ꯅꯪ ꯅꯅꯥꯛꯇꯒ ꯄꯥꯏꯔꯛꯑꯗꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯃꯨ ꯃꯄꯨꯅ ꯃꯇꯤꯛ ꯆꯥꯕ ꯑꯋꯥꯃꯟ ꯄꯤꯖꯒꯦ ꯑꯁ ꯁꯤꯔꯦꯗ ꯑꯩꯗꯤ ꯍꯧꯅꯨꯗ ꯂꯣꯏ ꯊꯝꯃꯝꯃꯒ ꯂꯥꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯦ ꯄꯥꯈꯠꯇꯅꯒꯁꯨ ꯇꯧꯔꯤ ꯊꯝꯃꯣ ꯅꯪ ꯍꯥꯟꯅ ꯊꯝꯃꯣ ꯄꯨꯂꯞ ꯊꯝꯃꯤꯟꯅꯔꯁꯤꯀꯣ 1 2 3 ꯐꯣꯟ ꯊꯝꯅꯔꯕ ꯃꯇꯨꯡ ꯂꯟꯊꯣꯏ ꯁꯣꯝꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯂꯩꯔꯤ ꯇꯦꯜꯍꯩ ꯃꯁꯨꯅꯤ ꯅꯥꯎꯕꯤꯅ ꯆꯦ ꯅꯪ ꯍꯧꯖꯤꯛꯀꯤꯗ ꯋꯥꯔꯤ ꯁꯥꯔꯤꯔꯣ ꯍꯦꯛꯇ ꯇꯥꯔꯝꯅꯤꯕ ꯃꯁꯤꯅ ꯇꯥꯒꯦꯅ ꯇꯥꯕ ꯅꯠꯇꯦꯅꯦ ꯉꯁꯥꯏꯁꯨ ꯆꯥꯛ ꯌꯥꯝ ꯆꯥꯈꯤꯗꯦ ꯁꯪꯒꯣꯝ ꯁꯦꯡꯉꯛꯄꯅꯤꯅꯦ ꯁꯤ ꯊꯝꯃꯝꯒꯦꯀꯣ ꯊꯝꯃꯣ ꯑꯗꯣ ꯑꯉꯥꯡꯁꯦ ꯅꯨꯄꯥꯔꯣ ꯅꯨꯄꯤꯔꯣ ꯅꯨꯄꯥꯅꯦ ꯅꯨꯄꯥ ꯀꯅꯥꯝ ꯍꯥꯏꯗꯣꯛꯀꯅꯨꯀꯣ ꯅꯣꯏ ꯍꯦꯔꯣꯗꯁꯨ ꯍꯥꯏꯗ꯭ꯔꯣ ꯁꯔꯄ꯭ꯔꯥꯏꯖ ꯄꯤꯒꯦ ꯇꯧꯅꯤ ꯇꯧꯔꯣ ꯅꯣꯏ ꯊꯣꯛꯄ ꯂꯟꯊꯣꯏ ꯋꯥꯈꯜꯗꯨꯗ ꯅꯥꯎꯕꯤ ꯍꯌꯦꯡꯋꯥꯏ ꯑꯩ ꯂꯩꯇꯕ ꯃꯇꯝꯗ ꯑꯉꯥꯡꯁꯦ ꯂꯨꯅ ꯇꯧꯔꯛꯎꯀꯣ ꯆꯦ ꯀꯞꯄꯤꯔꯣ ꯀꯩꯗꯧꯔꯒꯦ ꯀꯞꯇꯦꯗ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯎ ꯍꯌꯦꯡꯋꯥꯏ ꯆꯤꯆꯦꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑꯒ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯃꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ ꯑꯩꯅ ꯃꯥꯡꯍꯜꯂꯝꯕ ꯏꯖꯠ ꯄꯨꯝꯕꯁꯦ ꯏꯅꯥꯎꯅ ꯀꯜꯂꯛꯄ ꯉꯝꯕ ꯑꯣꯏꯌꯨ ꯆꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤ ꯀꯩꯒꯤꯅꯣ ꯆꯤꯆꯦꯅ ꯇꯧꯈ꯭ꯔꯤ ꯊꯕꯛꯇꯨꯕꯨ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯁꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦꯕ ꯁꯦ ꯀꯞꯀꯅꯨꯁꯦ ꯑꯉꯥꯡ ꯃꯩ ꯆꯣꯠꯄ ꯑꯃ ꯄꯣꯛꯂꯛꯑꯗꯤ ꯑꯩꯗꯤꯅꯦ ꯁꯨꯛꯄꯝ ꯄꯝꯃꯣꯏꯗꯧꯅꯦ ꯍꯥꯏꯁꯤꯅꯤ ꯏꯁ ꯉꯝꯒꯗ꯭ꯔꯅꯦ ꯅꯪꯕ ꯉꯝꯅꯤꯌꯦ ꯀꯩꯐꯥꯗꯣ ꯍꯣꯁꯄꯤꯇꯥꯜꯗ ꯊꯨꯅ ꯂꯥꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯈꯣꯡꯗꯣ ꯕꯦꯟꯗꯦꯖ ꯁꯦꯠꯂꯒ ꯂꯩꯔꯝꯃꯤ ꯃꯔꯥꯏꯕꯛꯇꯨꯁꯨ ꯄꯣꯝꯂꯦ ꯁꯅꯥ ꯀꯔꯥꯏ ꯁꯣꯛꯀꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯅꯪꯕꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯕꯨ ꯐꯊꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯏ ꯀꯩꯁꯨ ꯁꯣꯛꯇꯦ ꯃꯤ ꯗꯗꯥ ꯅꯪꯕꯣ ꯄꯥꯈꯠꯀꯅꯨ ꯃꯤ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ ꯍꯧꯖꯤꯛꯄꯣ ꯑꯗꯣ ꯑꯩ ꯀꯩꯁꯨ ꯁꯣꯛꯄ ꯅꯠꯇꯦꯕ ꯇꯨ ꯈꯨꯠꯁꯤꯁꯨ ꯂꯦꯡꯕ ꯉꯝꯃꯤ ꯈꯣꯡꯁꯤꯁꯨ ꯑꯌꯣ ꯃꯕꯣꯛꯇꯨ ꯈꯖꯤꯛ ꯂꯦꯡꯉꯨꯕꯗ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯁꯨꯒꯠꯂꯛꯏ ꯑꯉꯥꯎꯕꯤꯁꯤꯗꯤ ꯌꯥꯝ ꯂꯦꯡꯒꯅꯨꯅꯦ ꯀꯅꯥꯒ ꯂꯥꯛꯏ ꯁꯤꯗ ꯕꯣꯛꯀ ꯂꯥꯛꯏ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ ꯆꯤꯡꯊꯥꯡꯅ ꯃꯅꯤꯡꯗꯩ ꯑꯩ ꯑꯝꯇ ꯂꯣꯏꯁꯤꯜꯂꯛꯀꯦꯗꯅ ꯑꯅꯤꯃꯛ ꯄꯨꯂꯞ ꯀꯣꯛ ꯆꯪꯉꯛꯑꯣ ꯕꯥ ꯋꯥꯈꯜ ꯈꯨꯃꯥꯟꯅꯁꯦ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ ꯀꯩꯝ ꯇꯧꯗ꯭ꯔꯤ ꯀꯩꯝ ꯁꯣꯛꯍꯧꯗ꯭ꯔꯤ ꯌꯥꯝ ꯐꯔꯕꯅꯤ ꯁꯅꯥ ꯅꯪꯁꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯕꯅꯤꯀோ ꯅꯆꯦ ꯂꯨꯍꯣꯡꯉꯝꯗꯥꯏꯁꯤꯗ ꯐꯔꯅꯤꯗ ꯑꯗꯨꯝ ꯀꯥꯟꯗꯗꯤ ꯌꯨꯝ ꯍꯟꯕ ꯌꯥꯗꯧꯔꯕ ꯅꯠꯇ꯭ro ꯌꯥꯔꯅꯤ ꯄꯨꯈ꯭ꯔꯣ ꯃꯁꯤ ꯀꯩꯐꯥ ꯆꯪꯁꯤꯜꯂꯒ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯐꯩꯅ ꯄꯪꯈꯠꯂꯤ ꯑꯩ ꯑꯗꯨꯝ ꯈꯣꯡꯅ ꯆꯠꯀꯦ ꯆꯩꯁꯨ ꯑꯗꯨꯝ ꯅꯥꯕꯅꯤꯀꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ ꯊꯣꯛꯂꯛꯄꯗ ꯃꯕꯣꯛꯅ ꯆꯪꯂꯛꯄꯗꯨꯒ ꯇꯟꯖꯥ ꯆꯥꯅꯔꯝꯃꯤ ꯍꯩꯃꯥ ꯆꯠꯂꯁꯦ ꯍꯥꯏꯔꯤꯔꯅꯦꯍꯦ ꯍꯣꯏꯕꯣ ꯌꯨꯝꯗ ꯑꯣꯏꯅ ꯄꯣꯊꯥꯍꯜꯂꯒꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯃꯕꯣꯛꯀꯤ ꯃꯃꯥꯡꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯃꯃꯥꯏꯗꯨ ꯂꯣꯠꯈꯤ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗ ꯀꯩꯐꯥ ꯃꯈꯣꯟ ꯊꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯁꯨꯝꯅ ꯄꯨꯟꯅ ꯑꯃꯨꯛ ꯍꯜꯂꯛꯃꯤꯟꯅꯩ ꯀꯩꯐꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯕꯨ ꯁꯦꯟꯅꯖꯕ ꯆꯦꯛꯁꯤꯟꯖꯕ ꯃꯇꯧꯁꯤꯗ ꯔꯣꯁꯤꯗꯤ ꯌꯥꯝꯅ ꯀꯜꯂꯛꯑꯝꯃꯤ ꯔꯣꯁꯤ ꯋꯥꯈꯜꯗꯨꯗ ꯑꯩꯒꯤ ꯅꯨꯄꯥꯅꯁꯨ ꯅꯪꯗ ꯁꯣꯟꯗꯨꯅ ꯂꯩꯕ ꯅꯄꯨꯔꯣꯏꯕꯅꯁꯨ ꯂꯨꯅ ꯇꯧꯕ ꯌꯥꯔꯣꯏ ꯅꯪ ꯂꯥꯏꯕꯛ ꯐꯕꯤ ꯑꯣꯏꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯅꯈꯣꯏꯒꯤ ꯏꯃꯨꯡꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯅꯤ ꯑꯩ ꯈꯛ ꯋꯥꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯋꯥꯔꯤꯁꯤꯒꯤ ꯃꯔꯝ ꯅꯪꯅ ꯋꯥꯍꯟꯕꯅꯤ ꯑꯩꯅ ꯇꯧꯔꯛꯄꯗꯣ ꯅꯪ ꯌꯦꯡꯉꯨ ꯀꯩꯐꯥꯅ ꯍꯦꯛ ꯌꯥꯗꯗꯅ ꯃꯈꯥꯒꯤ ꯀꯥ ꯑꯃꯗ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯤ ꯑꯗꯨꯃꯛ ꯌꯥꯔꯦ ꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯀꯣꯏꯂꯦꯡ ꯂꯦꯡꯒꯅꯨ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯁꯦ ꯇꯥꯏ ꯀꯔꯤ ꯆꯥꯅꯤꯡꯉꯦ ꯍꯥꯏꯕꯅꯣ ꯑꯩꯗꯣ ꯃꯣꯃꯣꯁꯨ ꯑꯥꯏꯁ ꯀ꯭ꯔꯤꯝꯁꯨ ꯆꯥꯅꯤꯡꯉꯤ ꯃꯣꯃꯣ ꯑꯣꯏꯅ ꯆꯥꯔꯣ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨꯅ ꯍꯌꯦꯡ ꯆꯥꯔꯁꯤ ꯌꯥꯔꯕꯣ ꯍꯣꯏ ꯀꯩꯐꯥ ꯐꯨꯔꯤꯠ ꯈꯨꯗꯥꯡꯒꯗꯨ ꯊꯤꯀꯠꯇꯨꯅ ꯊꯣꯛꯈꯤ ꯀꯤꯆꯟꯗ ꯆꯪꯂꯛꯂꯒ ꯃꯣꯃꯣ ꯁꯦꯝꯕ ꯍꯧꯏ ꯍꯣꯇꯦꯜꯒꯤ ꯊꯥꯎ ꯊꯨꯝꯅ ꯇꯧꯕꯗꯨ ꯄꯤꯖꯅꯤꯡꯗꯕꯒꯤ ꯃꯥꯅ ꯑꯣꯏꯅ ꯁꯦꯝꯕꯗꯨ ꯇꯧꯔꯦ ꯀꯩꯅꯣꯝ ꯅꯤꯡꯁꯤꯡꯂꯛꯄꯒꯨꯝ ꯁ꯭ꯇꯤꯌꯔꯔꯣꯝꯗ ꯄ꯭ꯔꯞ ꯂꯥꯛꯏ ꯑꯗꯨꯒ ꯁ꯭ꯇꯤꯌꯔ ꯑꯔꯣꯏꯕꯗꯨꯗ ꯌꯦꯡꯉꯤ ꯀꯩꯐꯥ ꯋꯥꯈꯜꯗꯨꯗ ꯊꯥꯎꯅꯤꯅꯦ ꯀꯩꯐꯥ ꯒ꯭ꯌꯥꯟ ꯇꯥꯔꯤ
ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯣꯃꯣꯗꯣ ꯍꯧꯕ ꯂꯣꯏꯔꯒ ꯌꯥꯡꯒꯣꯏ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯏ꯫ ꯁꯦ ꯆꯥꯔꯨꯁꯦ꯫ ꯌꯥꯝ ꯊꯨꯔꯛꯏꯁꯤꯕꯨ ꯀꯔꯤ ꯂꯝꯗꯩꯅꯣ? ꯏꯈꯨꯠꯅ ꯍꯧꯊꯕꯅꯤ, ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯑꯦ, ꯑꯁꯦꯡꯕꯩꯔꯣ? ꯍꯣꯏꯅꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯃ ꯆꯥꯔꯒ, ꯑꯌꯥ, ꯗꯗꯥ ꯈꯨꯍꯥꯎꯁꯤꯗꯤ! ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯇꯨꯝꯊꯕ ꯌꯥꯗꯕꯅ ꯀꯣꯌꯣꯟ ꯑꯣꯟꯗꯨꯅ ꯂꯩ꯫ ꯀꯔꯤ ꯇꯧꯔꯦ? ꯇꯨꯝꯕ ꯌꯥꯗ꯭ꯔꯕ? ꯌꯥꯡꯒꯣꯏ ꯁꯅꯥ ꯍꯧꯒꯠꯇꯨꯅ ꯐꯝꯂꯛꯂꯒ, ꯌꯥꯗ꯭ꯔꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯃꯊꯛꯇ ꯊꯥ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯈꯣꯡꯁꯤꯒ ꯃꯊꯛꯇ ꯅꯠꯇ꯭ꯔꯁꯨ ꯃꯥꯡꯒꯣꯜꯗ ꯐꯝꯃꯒ ꯑꯣꯏꯅ ꯌꯦꯡꯉꯨꯁꯤ ꯂꯥꯎ꯫ ꯑꯁꯨꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯊꯥ ꯌꯦꯡꯂꯤ꯫ ꯗꯗꯥ, ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏ ꯂꯣꯏꯅ ꯁꯤꯈ꯭ꯔꯁꯨ ꯊꯥ ꯊꯋꯥꯟꯁꯤꯡꯁꯤꯗꯤ ꯑꯗꯨꯝ ꯃꯨꯠꯄ ꯅꯥꯏꯗꯅ ꯂꯩꯍꯧꯗꯣꯏꯅꯤꯀꯣ꯫ ꯌꯥꯝ ꯀꯜꯂꯛꯆꯩꯗ꯫ ꯅꯪꯅ ꯏꯅꯛꯇ ꯂꯩꯔꯤꯉꯩ ꯑꯩꯗꯤ ꯑꯇꯣꯞꯄ ꯀꯔꯤꯁꯨ ꯀꯜꯍꯧꯗꯦ꯫ ꯅꯪꯒꯤ ꯃꯃꯣꯟ ꯃꯤꯅꯣꯛꯀꯤ ꯃꯍꯨꯠ ꯃꯤꯠꯂꯨꯝ ꯄꯤꯔꯥꯡꯅ ꯁꯤꯟꯈꯤꯗꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯗꯗꯥ, ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯇꯁꯦꯡꯅ ꯗꯗꯥꯗ ꯍꯥꯏꯗꯕꯅꯤ, ꯑꯗꯨꯕꯨ ꯑꯩ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯀꯩꯐꯥ ꯋꯥꯈꯜꯗꯨꯗ, ꯑꯩ ꯂꯩꯔꯤꯉꯩ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯃꯣꯏ꯫ ꯇꯧꯔꯛꯁꯅꯨ, ꯃꯥꯅ ꯇꯧꯅꯤꯡꯕ ꯇꯧꯔꯛꯁꯅꯨ, ꯑꯩꯅ ꯂꯣꯏꯅ ꯊꯦꯡꯅꯒꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥꯔꯤꯗꯨ ꯍꯣꯡꯗꯣꯔꯛꯏ꯫ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯅ ꯁꯥꯁꯤꯁꯦ꯫ ꯍꯣꯏꯅꯦ, ꯀꯔꯤ ꯁꯥꯁꯦꯕ? ꯏꯆꯥ ꯏꯁꯨꯒꯤ ꯃꯤꯡ ꯑꯣꯏꯅ ꯈꯟꯅꯁꯦ꯫ ꯑꯩꯈꯣꯏꯗꯤ ꯅꯍꯥꯟꯅ ꯂꯣꯏꯈ꯭ꯔꯦꯗ꯫ ꯀꯔꯤ ꯈꯜꯂꯤꯕ? ꯑꯗꯨꯕꯨꯔꯣ? ꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯤꯡꯗꯨ ꯇꯥꯕꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ꯫ ꯍꯧꯖꯤꯛꯇ ꯀꯟꯅ ꯑꯣꯏꯅꯔꯛꯂꯤ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯁꯤ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯊꯥꯅꯗꯦ꯫ ꯅꯨꯄꯥꯁꯤꯅ ꯑꯁꯨꯛꯀꯤ ꯆꯦꯛꯁꯤꯟꯖꯔꯛꯏ꯫ ꯄꯨꯡ ꯈꯨꯗꯤꯡꯒꯤꯅꯤ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯑꯋꯥꯠ ꯑꯄꯥ ꯍꯪꯂꯛꯂꯤꯕ꯫ ꯂꯟꯆ ꯕ꯭ꯔꯦꯛ ꯂꯣꯏꯔꯒ ꯉꯁꯤꯁꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯑꯍꯦꯟ ꯁꯥꯅ ꯀꯧꯔꯅꯤ, ꯋꯥ ꯂꯣꯏꯔꯦ꯫ ꯀꯅꯥꯅ ꯀꯧꯕ ꯌꯥꯔꯣꯏꯒ ꯍꯥꯏꯒꯦꯕ? ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯔꯤꯗꯨꯕꯣ꯫ ꯍꯧꯅꯨꯍꯦ ꯅꯪ, ꯏꯅꯥꯛꯇ ꯂꯩꯔꯝꯗꯕꯒꯤ ꯐꯕꯅꯤ꯫ ꯂꯩꯔꯝꯃꯗꯤ ꯀꯩꯗꯧꯗꯕ? ꯐꯨꯒꯦ ꯍꯥꯏꯔꯣ? ꯋꯥ ꯌꯥꯝ ꯉꯥꯡꯉꯤꯕ ꯅꯆꯤꯟꯗꯣ ꯀꯣ? ꯀꯩꯗꯧꯔꯕ? ꯇꯣꯛꯑꯣ ꯈꯪꯗ꯭ꯔꯗꯤ꯫ ꯆꯤꯟꯁꯦ ꯃꯔꯦꯡ ꯃꯔꯦꯡ ꯌꯥꯝ ꯆꯠꯂꯤꯗ꯫ ꯐꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯄꯤꯌꯨ ꯀꯩꯗꯧꯒꯦ? ꯇꯥꯅꯤꯡꯗꯦꯗ꯫ ꯚꯦꯠ ꯅꯨꯄꯤ, ꯀꯔꯤ ꯍꯥꯏꯒꯦ ꯃꯈꯣꯏ ꯁꯧꯔꯥ? ꯇꯦꯜꯍꯩꯕꯗꯨ ꯈꯣꯟꯖꯦꯜ ꯊꯣꯛꯅ ꯅꯣꯛꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯀꯣꯜꯗꯨ ꯊꯝꯅꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯅꯣꯛꯎꯔꯁꯨ, ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯨꯔꯁꯨ ꯊꯪꯅꯕ ꯃꯤꯠꯀꯨꯞꯇ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯍꯦꯛꯇ ꯏꯍꯧꯏ꯫ ꯊꯋꯥꯏ ꯍꯦꯛꯇ ꯋꯥꯔꯛꯏ꯫ ꯂꯟꯊꯣꯏ ꯃꯕꯨꯛꯇ ꯇꯞꯅ ꯅꯥꯜꯂꯒ, ꯃꯃꯥꯒꯤ ꯑꯍꯦꯟ ꯁꯅꯥ, ꯅꯪ ꯄꯄꯥꯅ ꯍꯥꯏꯕ ꯏꯜꯂꯨꯀꯣ꯫ ꯄꯄꯥꯅ ꯋꯥꯔꯛꯑꯕ ꯃꯇꯝꯗ ꯅꯪꯅ ꯃꯊꯧꯅ ꯃꯄꯥꯡꯒꯜ ꯍꯥꯞꯄꯤꯌꯨꯀꯣ꯫ ꯃꯃꯥꯒꯤ ꯁꯅꯥ ꯃꯇꯨꯝ, ꯃꯃꯥꯅ ꯍꯥꯏꯁꯦ ꯏꯟꯕ ꯉꯝꯕ ꯑꯣꯏꯌꯨꯀꯣ꯫